Phizam Hemanjit Singh amasung Luangbi Intoingambi Hizamani bo tamtina kuki militant singna hatok pikibaga mari lenena tha segi ahumdagi hauna khutang chara henbegi khongjang changseliba adu ngasidagi handokle makha taba akanba khongjang changsinlagani haina misi asiga mari lenena semkiba Joint Action Committee gi convener Elkantana phongdokhre Wafom asingasi Major Khulda Laiba Manipur Press Club ta Paumi Singa Unaba Mada Phongdokibani Mahakna Makha Taraduna Hai Tongan ba mafam singda Maheiroi ani asiga si hakchang puthokpa honabada khutang chara henbagi khongjang changsiliba asi lepiro masidagi henba atopa khongjang changsin minasi Maheiroi anigi asiba hakchang imung manungda sinagani haibagi thazaba leitre lengakna mafam khangdana leirakkiba Phizam Hemanjit Singh amade Luangbi Intoingambi Hizamgi sibagi viral oirakliba photo clipping gi matung ina leikidraba satra anigi imung manunggi awaba yengbiraga makhoi gi aroiba mathong mamam pangthokpa yananaba asiba hakchang numit nini gi manungda imung manungda sinabiyo Loinena thaudok asida hakthengna chenariba mioi singbusu pungni funipan gi manungda matik chaba miyam khangna action laukhatpiu hauzik CBI da hiramasi gi matangda chathariba inquiry asi matik chaba evidence leirabanina atoba matamda loishinduna achumba wayel fanghanbiu Karigumba JAC na thamliba demand sing asi thabakta onthok piraktrabadi JAC na Manipur da leiriba students communities civil societies club Maheiroi pumna maka khutsam naduna makhal makha kaya gi khongjang changsinnabagi firep lauraklagani haina makna makha takhe Ikoina anirak honorable CMC wari sanaba kanda aikoida oithokpa yabagi lambi amakakta aikoida ohai kara sinarami aduga aikoi kui da bidang ngasi dagi numini ni umni mawangda punaba kanadi aikoi hairiba potdagi yamna thaiba mawangda haibdi mamangda ngangthokraba pottu agency Manipur gi sema moina hairo pottu da yamna tonganba wakhalon amada mi amagi punsi je mantiknaba pasharom da oina keso gi wangang petman bai haja batar madwaina lakhoduna man markan aikoi si hojikti aikoina khutang sara hinbagi sumba sangal step sida Manipur sarkar da hairiba potse aikoi yamna taning bapau draba male haibna chingba tungan bakhanna matungda akoi khutang sara hinbagi step sima akoi lepaga hairiba Manipur gi leiba siosho leiba aruga si akan kogi tungan samstan jin aruga satra gi leiba kan mayam jin je koi tanaraba matungda aikoina pamiba khongjang je koi makhatana muk sangjilaga yen akan mung sanga kanda akoi gi freedom akoi pamjariba aikoina det budi sinabiyo haibna chingba pose koi yongna ba koi soina hona jagi Sina karma khongthang lairiba lengak sigi hairiba wa mayamdu akoina thajadabadagi pendabadagi society sigi lairiba civil organization sing club Maheiroi satra sangstan punama akoina khusam nazaraga makhoi support lo kanda akoise October gi tang hom sidagi akoi khonthang sara hinbse homjabaneba akoi khonthang sara hinbasnadi yaroi masi athuma tamne akoi suspend tawraga yamna akanba khongjang ma haibadi Laga asina sudadre, central government sudadre, adudi labor sigi laiba praza ikoi kuni makse hongnara kansida hairi bai kuni sinari bai pam singda isa singse thiru na bai khongjang ama changsen ba hobo baugi atu ba wakal wan zapha kansida hausi wakal wan mana ba mayam si praza da kathin phame bai mai na sin kholawa khoi tare media da phamba gi kholai khoi tare ma khoi singa duga loina na aikoi mateng pinar kanda support tongna kanda ma phama da thiba sang bai khongjang ma bo dai khoi amok ke na section Satana na binabdi ni ko nga sida ke horaga ay ko yung khutang sara yan base ko suspended tawre